ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯗꯤ ꯁꯣꯅꯤꯌꯥꯒꯤ ꯊꯋꯥꯏ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯑꯁꯨꯝꯅ ꯄ꯭ꯔꯤꯌꯥꯒꯤ ꯃꯄꯥꯕꯨꯡꯅ ꯁꯣꯅꯤꯌꯥꯕꯨ ꯑꯐꯠꯇꯕ ꯕꯨꯠ ꯄ꯭ꯔꯦꯠ ꯖꯥꯗꯨ ꯃꯟꯇ꯭ꯔ ꯊꯥꯖꯟꯗꯨꯅ ꯁꯣꯅꯤꯌꯥ ꯍꯥꯟꯅꯒꯤ ꯃꯥꯒꯤ ꯄꯨꯟꯁꯤꯒ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯕ ꯍꯧꯔꯛꯈꯤ꯫ ꯃꯇꯝ ꯄꯨꯝꯕꯗ ꯃꯆꯤꯗ ꯎꯪꯗꯨꯅ ꯃꯇꯣꯝꯗ ꯃꯆꯤꯟꯗꯁꯨ ꯆꯣꯔꯣꯟ ꯐꯥꯔꯣꯟ ꯄꯨꯂꯣꯟꯗ ꯂꯣꯟꯕ ꯍꯧꯔꯛꯈꯤ꯫ ꯁꯣꯅꯤꯌꯥꯒꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧꯁꯤꯡ ꯑꯁꯤꯗ ꯁꯣꯅꯤꯌꯥꯒꯤ ꯃꯃꯥ ꯃꯄꯥꯅ ꯁꯣꯅꯤꯌꯥꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯗꯨꯅ ꯗꯣꯛꯇꯔꯗ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯗꯣꯛꯇꯔꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯋꯥꯈꯟꯒꯤ ꯂꯩꯅꯥꯅꯤ, ꯃꯇꯝ ꯈꯔ ꯍꯤꯗꯥꯛ ꯊꯥꯗꯨꯅ ꯌꯦꯡꯁꯤ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔꯅ ꯍꯤꯗꯥꯛ ꯈꯔ ꯊꯥꯔꯛꯈꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯌꯥꯏꯐꯕꯁꯨ ꯁꯣꯅꯤꯌꯥꯒ ꯄꯥꯎ ꯏꯐꯥꯎ ꯐꯥꯎꯅꯔꯛꯇꯕꯗꯒꯤ ꯄ꯭ꯔꯤꯌꯥꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯄ꯭ꯔꯤꯌꯥꯒ ꯎꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯄ꯭ꯔꯤꯌꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯄ꯭ꯔꯤꯌꯥ, ꯁꯣꯅꯤꯌꯥꯗꯨꯕꯨ ꯍꯟꯗꯛ ꯃꯔꯛ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯅꯨꯡꯕꯥꯟ ꯏꯊꯣꯛ ꯊꯣꯛꯄ ꯎꯗꯦ, ꯃꯥꯕꯨ ꯃꯁꯥꯒ ꯉꯝꯗꯕ ꯌꯥꯎꯕꯖꯥꯔ ꯍꯥꯏꯗꯨꯅ꯫ ꯃꯗꯨꯗ ꯄ꯭ꯔꯤꯌꯥꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, ꯌꯥꯏꯐꯕ, ꯑꯩꯁꯨ ꯍꯟꯗꯛ ꯃꯔꯛꯁꯦ ꯃꯥꯒ ꯀꯌꯥ ꯄꯨꯟꯗ꯭ꯔꯦ, ꯑꯩꯁꯨ ꯈꯪꯗꯦꯅꯦ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯤꯌꯥꯒꯤ ꯃꯆꯟꯅꯨꯄꯤ ꯕꯦꯝꯕꯦꯝ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯌꯥꯏꯐꯕ, ꯏꯆꯦ ꯁꯣꯅꯤꯌꯥꯗꯤ ꯅꯍꯥꯟꯁꯨ ꯅꯨꯄꯥ ꯑꯃꯒ ꯍꯣꯇꯦꯜ ꯑꯃꯗ ꯎꯅꯔꯝꯃꯤ꯫ ꯃꯃꯥ ꯃꯄꯥꯅꯁꯨ ꯏꯆꯦ ꯁꯣꯅꯤꯌꯥꯗꯤ ꯃꯇꯣꯝꯗ ꯑꯣꯏꯕꯅ ꯑꯊꯨꯕꯗ ꯂꯨꯍꯣꯡꯊꯣꯛꯄꯤꯔꯅꯤ ꯍꯥꯏꯅꯁꯨ ꯇꯥꯏ꯫ ꯌꯥꯏꯐꯕ, ꯅꯪ ꯏꯆꯦ ꯁꯣꯅꯤꯌꯥꯒꯤ ꯋꯥꯈꯜꯁꯦ ꯊꯥꯗꯣꯛꯄꯅ ꯐꯔꯅꯤ꯫ ꯃꯗꯨꯒꯤ ꯃꯍꯨꯠ ꯌꯥꯏꯐꯕꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕ ꯑꯩꯈꯣꯏ ꯏꯆꯦꯒꯨꯝꯕ ꯑꯃ ꯑꯣꯏꯅ ꯈꯪꯅꯕꯅ ꯐꯠꯇ꯭ꯔꯣ ꯍꯥꯏꯗꯨꯅ ꯕꯦꯝꯕꯦꯝꯅ ꯂꯛꯅꯕꯣꯏ ꯀꯩꯕꯣꯏ ꯇꯧꯗꯨꯅ ꯌꯥꯏꯐꯕꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯐꯕꯅ ꯄ꯭ꯔꯤꯌꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯀꯔꯤꯅꯣ ꯄ꯭ꯔꯤꯌꯥ, ꯅꯪꯒꯤ ꯅꯆꯟꯅꯨꯄꯤꯅ ꯍꯥꯏꯔꯤꯕ ꯋꯥ ꯃꯌꯥꯝ ꯑꯁꯤꯕꯨ ꯁꯣꯅꯤꯌꯥꯕꯨ ꯑꯩ ꯅꯠꯇꯕ ꯅꯨꯄꯥ ꯑꯃ ꯈꯪꯅꯩ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯄ꯭ꯔꯤꯌꯥꯗ ꯍꯪꯉꯝꯃꯤ꯫ ꯄ꯭ꯔꯤꯌꯥꯁꯨ ꯌꯥꯏꯐꯕꯕꯨ ꯃꯥꯒꯤ ꯑꯣꯏꯕ ꯄꯥꯝꯕꯅ ꯃꯆꯟꯅꯨꯄꯤꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯑꯆꯨꯝꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯏꯐꯕꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯌꯥꯏꯐꯕ ꯌꯥꯝꯅ ꯁꯥꯎꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ꯫ ꯃꯗꯨꯗ ꯕꯦꯝꯕꯦꯝꯅ ꯃꯆꯦꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯌꯦꯡꯉꯨ ꯏꯆꯦ, ꯍꯧꯖꯤꯛꯇꯤ ꯗꯥ ꯌꯥꯏꯐꯕꯁꯦ ꯏꯆꯦꯒꯤ ꯑꯣꯏꯗꯣꯔꯤꯕꯅꯤ꯫ ꯏꯆꯦ ꯁꯣꯅꯤꯌꯥꯁꯨ ꯌꯥꯝ ꯀꯟꯅ ꯉꯥꯎꯔꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯄꯥꯎ ꯑꯃꯁꯨ ꯇꯥꯏ ꯍꯥꯏꯗꯨꯅ ꯃꯆꯦꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯣꯅꯤꯌꯥ ꯗꯣꯛꯇꯔ ꯌꯦꯡꯗꯨꯅ ꯍꯤꯗꯥꯛ ꯆꯥꯔꯕꯁꯨ ꯐꯕ ꯀꯧꯕ ꯂꯩꯇꯦ꯫ ꯍꯧꯖꯤꯛꯇꯤ ꯁꯣꯅꯤꯌꯥ ꯑꯉꯥꯎꯕꯤ ꯍꯥꯏꯕꯗꯣ ꯄꯨꯔꯥ ꯑꯣꯟꯗꯨꯅ ꯁꯣꯔꯣꯛꯇ ꯀꯣꯏꯆꯠ ꯆꯠꯄ ꯍꯧꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯣꯅꯤꯌꯥꯒꯤ ꯃꯄꯥꯕꯨꯡꯅ ꯁꯣꯅꯤꯌꯥꯒꯤ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯀꯔꯤ ꯃꯇꯧꯅꯣ, ꯏꯆꯥꯁꯤꯅ ꯍꯟꯗꯛ ꯃꯔꯛ ꯇꯧꯔꯛꯂꯤꯕ ꯃꯇꯧꯁꯤꯕꯨ ꯑꯩꯈꯣꯏꯅ ꯀꯅꯥꯗ ꯂꯥꯜꯂꯨꯗꯅ ꯏꯁꯣꯔꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯑꯁꯤꯒꯨꯝꯕ ꯃꯇꯧꯁꯤꯗ ꯎꯍꯟꯕꯤꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯞꯄꯝꯃꯤ꯫ ꯃꯗꯨꯗ ꯁꯣꯅꯤꯌꯥꯒꯤ ꯃꯃꯥꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, ꯌꯥꯔꯒꯗꯤ ꯏꯆꯥꯁꯦ ꯃꯥꯏꯕ ꯃꯥꯏꯕꯤ ꯑꯃꯨꯛ ꯇꯥꯟꯅꯗꯨꯅ ꯌꯦꯡꯁꯤ, ꯗꯣꯛꯇꯔ ꯌꯦꯡꯕꯗ ꯐꯠꯇ꯭ꯔꯕꯅꯤꯅ ꯍꯥꯏꯗꯨꯅ꯫ ꯑꯁꯨꯝꯅ ꯁꯣꯅꯤꯌꯥꯒꯤ ꯃꯄꯥ ꯃꯃꯥꯅ ꯁꯣꯅꯤꯌꯥꯕꯨ ꯃꯥꯏꯕꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯏꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯦ ꯂꯃꯈꯥꯡꯗ ꯂꯥꯏ ꯑꯐꯠꯇꯕꯅ ꯑꯣꯛꯈ꯭ꯔꯦ, ꯃꯥꯕꯨ ꯀꯂꯛ ꯌꯦꯡꯊꯤꯕ ꯃꯤꯁꯨ ꯌꯥꯝꯅ ꯂꯩꯔꯤ, ꯌꯥꯔꯒꯗꯤ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯇ ꯂꯥꯏꯒꯤ ꯊꯧꯔꯝ ꯇꯧꯁꯤ, ꯑꯗꯨꯒ ꯂꯥꯏꯍꯟꯍꯟꯗꯨꯅ ꯌꯦꯡꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯁꯣꯅꯤꯌꯥꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯇ ꯃꯥꯏꯕꯤꯗꯨꯅ ꯂꯥꯏ ꯈꯨꯔꯝ ꯊꯣꯛꯇꯨꯅ ꯁꯣꯅꯤꯌꯥꯗ ꯂꯥꯏ ꯇꯤꯟ ꯖꯥꯗꯨ ꯃꯟꯇ꯭ꯔ ꯊꯥꯖꯤꯜꯂꯛꯏꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯂꯥꯏꯍꯟꯍꯜꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯁꯣꯅꯤꯌꯥ ꯒ꯭ꯌꯥꯟꯗꯤ ꯈꯔ ꯈꯔ ꯂꯥꯛꯄ ꯍꯧꯔꯝꯃꯤ, ꯇꯧꯕꯗꯕꯨ ꯃꯄꯨꯡ ꯐꯥꯅ ꯐꯕ ꯍꯥꯏꯕꯗꯤ ꯑꯣꯏꯔꯝꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯃꯥꯏꯕꯤ ꯑꯗꯨꯅ ꯂꯥꯏꯍꯟꯍꯜꯂꯨꯕꯗꯒꯤ ꯃꯥꯏꯕ ꯀꯨꯕꯦꯔꯒꯤ ꯃꯁꯥꯗꯁꯨ ꯈꯔ ꯇꯦꯡꯕꯥꯟꯕ ꯍꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯕ ꯀꯨꯕꯦꯔ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯔꯝꯃꯤ, ꯍꯦꯔꯥ, ꯀꯔꯤꯁꯨ ꯂꯩꯇꯕ ꯃꯈꯣꯏꯅꯁꯨ ꯑꯩꯉꯣꯟꯗ ꯂꯥꯏꯍꯟꯍꯜꯂꯛꯇꯨꯅ ꯇꯦꯡꯕꯥꯟꯅꯕꯁꯨ ꯍꯣꯠꯅꯔꯤ, ꯐꯩ, ꯍꯟꯗꯛꯇꯤ ꯑꯀꯟꯕ ꯄꯣꯠꯁꯛ ꯑꯃ ꯊꯥꯒꯦ, ꯃꯁꯤꯗ ꯀꯔꯤꯁꯨ ꯂꯩꯇꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯃꯥꯡꯕ ꯉꯝꯗ꯭ꯔꯕ ꯃꯥꯏꯕ ꯀꯨꯕꯦꯔ ꯁꯤꯟꯐꯝ ꯑꯁꯤꯗꯒꯤ ꯊꯥꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯃꯥꯏꯕ ꯀꯨꯕꯦꯔꯅ ꯑꯀꯟꯕ ꯂꯩꯋꯥ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯁꯣꯅꯤꯌꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯁꯣꯅꯤꯌꯥꯁꯨ ꯃꯥꯏꯕꯤ ꯑꯗꯨꯅ ꯂꯥꯏꯇꯤꯟ ꯈꯨꯔꯨꯝ ꯊꯣꯛꯄꯤꯕꯗꯒꯤ ꯃꯄꯥ ꯃꯃꯥꯕꯨ ꯃꯁꯛ ꯈꯔ ꯈꯔ ꯈꯪꯉꯛꯇꯨꯅ ꯒ꯭ꯌꯥꯟ ꯂꯥꯛꯄ ꯍꯧꯔꯛꯈꯤ꯫ ꯃꯥꯅ ꯒ꯭ꯌꯥꯟ ꯍꯦꯛ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯅꯨꯡꯁꯤꯅꯖꯕ ꯌꯥꯏꯐꯕꯁꯨ ꯅꯤꯡꯁꯤꯡꯉꯛꯈꯤ꯫ ꯃꯇꯝ ꯈꯔꯗꯤ ꯁꯣꯅꯤꯌꯥ ꯒ꯭ꯌꯥꯟ ꯂꯥꯛꯇꯨꯅ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯂꯩꯕ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯌꯥꯏꯐꯕꯒꯤ ꯃꯪꯂꯥꯟꯗ ꯁꯣꯅꯤꯌꯥꯕꯨ ꯎꯔꯝꯃꯤ, ꯑꯗꯨꯒ ꯃꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯌꯥꯏꯐꯕ, ꯅꯪ ꯑꯩꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯑꯣ, ꯍꯧꯖꯤꯛꯇꯤ ꯑꯩ ꯅꯨꯄꯥ ꯑꯃ ꯈꯪꯅꯔꯦ,
ꯑꯩ ꯂꯨꯍꯣꯡꯒꯗꯕ ꯀꯨꯏꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯗꯨꯗꯒꯤ ꯌꯥꯏꯐꯕ ꯃꯤꯀꯞ ꯈꯪꯇꯣꯛ ꯊꯣꯔꯛꯈꯤ ꯑꯗꯨꯒ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯁꯣꯅꯤꯌꯥꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯈꯤ ꯌꯥꯏꯐꯕꯅ ꯁꯣꯅꯤꯌꯥꯒꯤ ꯒꯦꯠ ꯍꯦꯛ ꯌꯧꯔꯛꯄꯗ ꯁꯣꯅꯤꯌꯥꯁꯨ ꯊꯣꯡꯒꯥꯟꯗꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯔꯛꯈꯤ ꯑꯁꯨꯝꯅ ꯃꯕꯥꯅꯤ ꯁꯣꯅꯤꯌꯥꯒꯤ ꯊꯣꯡꯒꯥꯟ ꯑꯗꯨꯗ ꯊꯦꯡꯅꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯁꯣꯅꯤꯌꯥꯁꯨ ꯀꯨꯏꯅ ꯎꯕ ꯐꯪꯉꯨꯗ꯭ꯔꯕ ꯌꯥꯏꯐꯕꯕꯨ ꯎꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯔꯝꯃꯤ ꯌꯥꯏꯐꯕꯁꯨ ꯁꯣꯅꯤꯌꯥꯕꯨ ꯎꯖꯕꯗꯨꯗ ꯃꯊꯃꯣꯏ ꯁꯣꯟꯊꯔꯝꯃꯤ ꯑꯗꯨꯒ ꯁꯣꯅꯤꯌꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯁꯣꯅꯤꯌꯥ ꯅꯪꯅ ꯑꯩꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯍꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯑꯒ ꯆꯠꯂꯅꯤ ꯍꯥꯏꯔꯤꯕꯁꯤ ꯑꯆꯨꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯁꯣꯅꯤꯌꯥꯗꯤ ꯌꯥꯏꯐꯕꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯝꯗꯦ ꯑꯗꯨꯒ ꯃꯁꯥꯗ ꯑꯁꯨꯝꯅ ꯈꯟꯖꯔꯝꯃꯤ ꯑꯩꯅ ꯃꯇꯝ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯅꯥꯔꯒ ꯂꯩꯔꯤꯉꯩꯗꯨꯗ ꯑꯩꯕꯨ ꯃꯉꯣꯟꯗ ꯀꯔꯤ ꯀꯔꯤ ꯍꯥꯏꯈ꯭ꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯁꯣꯅꯤꯌꯥꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯈꯤ ꯌꯥꯏꯐꯕ ꯑꯩ ꯃꯇꯝ ꯈꯔ ꯅꯥꯗꯨꯅ ꯂꯩꯔꯨꯔꯦ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯔꯣꯏꯗꯕ ꯋꯥ ꯈꯔ ꯍꯥꯏꯔꯝꯃꯁꯨ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯑꯩ ꯅꯪꯕꯨ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯀꯦ ꯈꯟꯗꯦ ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯔꯝꯃꯤ ꯌꯥꯏꯐꯕꯁꯨ ꯁꯣꯅꯤꯌꯥꯒꯤ ꯆꯝꯖꯔꯕ ꯊꯃꯣꯏꯗꯒꯤ ꯊꯣꯔꯛꯄ ꯋꯥꯍꯩ ꯑꯗꯨꯕꯨ ꯊꯥꯖꯔꯝꯃꯤ ꯑꯗꯨꯒ ꯁꯣꯅꯤꯌꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯂꯥꯜꯂꯤꯕꯗꯤ ꯅꯪꯅ ꯅꯠꯇꯦ ꯑꯩꯅꯅꯤ ꯑꯩꯅ ꯑꯆꯨꯝ ꯑꯔꯥꯟ ꯊꯤꯗꯅ ꯅꯪꯕꯨ ꯂꯥꯟꯅ ꯈꯜꯂꯨꯔꯦ ꯅꯪꯒ ꯂꯨꯅ ꯇꯤꯟꯅꯕꯤ ꯄ꯭ꯔꯤꯌꯥꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯌꯥꯏꯐꯕꯅ ꯄ꯭ꯔꯤꯌꯥ ꯍꯦꯛ ꯄꯜꯂꯛꯄꯗ ꯁꯣꯅꯤꯌꯥꯅ ꯃꯔꯛ ꯊꯠꯇꯨꯅ ꯌꯥꯏꯐꯕꯗ ꯄ꯭ꯔꯤꯌꯥ ꯍꯥꯏꯕ ꯌꯥꯏꯐꯕ ꯄ꯭ꯔꯤꯌꯥꯗꯨꯕꯨ ꯀꯝꯗꯧꯔꯤꯕꯖꯥꯠꯅꯣ ꯎꯗꯕ ꯀꯨꯏꯔꯦ ꯌꯥꯝꯅ ꯎꯅꯤꯡꯉꯦ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯌꯥꯏꯐꯕꯅ ꯁꯣꯅꯤꯌꯥ ꯅꯪ ꯄ꯭ꯔꯤꯌꯥꯗꯒꯤ ꯂꯥꯞꯊꯣꯛꯅꯕ ꯇꯧ ꯏꯕꯥꯅꯤꯒꯤ ꯃꯔꯤꯁꯦ ꯄ꯭ꯔꯤꯌꯥꯅ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯤ ꯅꯪ ꯄ꯭ꯔꯤꯌꯥꯒ ꯌꯥꯝ ꯅꯛꯁꯤꯟꯅꯒꯅꯣ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝꯅ ꯃꯕꯥꯅꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯤꯉꯩꯗꯨꯗ ꯁꯣꯅꯤꯌꯥꯒꯤ ꯃꯃꯥ ꯊꯣꯔꯛꯈꯤ ꯃꯗꯨꯗꯒꯤ ꯌꯥꯏꯐꯕꯅ ꯁꯣꯅꯤꯌꯥꯗ ꯁꯣꯅꯤꯌꯥ ꯑꯩ ꯆꯠꯂꯒꯦ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯎꯅꯁꯤ ꯐꯖꯅ ꯂꯩꯔꯣ ꯍꯥꯏꯔꯝꯃꯒ ꯌꯥꯏꯐꯕꯁꯨ ꯆꯠꯈꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯃꯗ ꯁꯣꯅꯤꯌꯥꯒꯤ ꯀꯥꯗꯒꯤ ꯁꯣꯅꯤꯌꯥ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯌꯥꯝꯅ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯝꯃꯤ ꯃꯗꯨꯗ ꯁꯣꯅꯤꯌꯥꯗꯤ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯐꯃꯨꯡꯗꯒꯤ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯁꯣꯅꯤꯌꯥꯒꯤ ꯃꯄꯥ ꯃꯃꯥꯁꯨ ꯄꯥꯈꯠꯇꯨꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯗꯨꯗ ꯃꯈꯣꯏꯅ ꯍꯥꯟꯅ ꯌꯦꯡꯉꯨꯕ ꯃꯥꯏꯕꯤ ꯑꯗꯨ ꯀꯧꯗꯨꯅ ꯌꯦꯡꯍꯜꯂꯝꯃꯤ ꯃꯗꯨꯗ ꯃꯥꯏꯕꯤ ꯑꯗꯨꯅ ꯁꯣꯅꯤꯌꯥꯒꯤ ꯃꯁꯥꯗ ꯄꯥꯏꯔꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯀꯔꯤ ꯃꯇꯧꯅꯣ ꯁꯤꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯊꯋꯥꯏ ꯃꯤ ꯑꯃ ꯏꯁꯨ ꯁꯨꯗꯦ ꯑꯩ ꯅꯈꯣꯏꯗ ꯋꯥ ꯑꯃꯇ ꯍꯪꯒꯦ ꯅꯈꯣꯏꯒ ꯅꯨꯡꯉꯥꯏꯅꯗꯕ ꯈꯟꯅ ꯆꯩꯅꯈꯤꯕ ꯃꯤꯒ ꯂꯩꯕ꯭ꯔꯥ ꯑꯉꯥꯡ ꯑꯁꯤꯗ ꯑꯇꯝꯅꯅ ꯁꯤꯔꯁꯅꯨ ꯍꯥꯏꯗꯨꯅ ꯑꯀꯟꯕ ꯃꯍꯩ ꯑꯃ ꯊꯥꯔꯛꯏ ꯍꯥꯏꯗꯨꯅ ꯃꯥꯏꯕꯤꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯁꯣꯅꯤꯌꯥꯒꯤ ꯃꯄꯥ ꯃꯃꯥꯅ ꯃꯥꯏꯕꯤꯗꯨꯗ ꯏꯃꯥ ꯃꯥꯏꯕꯤ ꯑꯩꯈꯣꯏꯗꯤ ꯉꯁꯤꯐꯥꯎ ꯃꯤꯑꯣꯏ ꯀꯅꯥꯗ ꯑꯀꯥꯏꯕ ꯇꯧꯖꯔꯛꯇ꯭ꯔꯤ ꯅꯨꯡꯉꯥꯏꯅꯗꯕꯁꯨ ꯂꯩꯇꯦ ꯏꯆꯥꯒꯤ ꯃꯔꯥꯟꯁꯨ ꯂꯩꯔꯝꯃꯣ ꯏꯃꯥ ꯏꯆꯥꯒꯤ ꯄꯨꯟꯁꯤ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯃꯥꯏꯕꯤ ꯑꯗꯨꯗ ꯍꯥꯏꯖꯔꯝꯃꯤ ꯃꯗꯨꯗ ꯃꯥꯏꯕꯤ ꯑꯗꯨꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯈꯨꯝꯃꯛꯈꯤ ꯃꯗꯨ ꯑꯣꯏꯊꯣꯛꯇꯕ ꯋꯥꯅꯤ ꯅꯈꯣꯏꯅ ꯏꯆꯝ ꯆꯝꯅ ꯂꯩꯕꯒꯤ ꯅꯈꯣꯏꯅ ꯈꯪꯗꯕ ꯑꯣꯏꯔꯝꯒꯅꯤ ꯑꯉꯥꯡ ꯑꯁꯤꯗ ꯇꯧꯔꯛꯂꯤꯕ ꯄꯣꯠꯁꯛ ꯑꯁꯤꯗꯤ ꯑꯇꯝꯅꯅ ꯊꯋꯥꯏ ꯂꯧꯒꯦ ꯍꯣꯠꯅꯔꯛꯄꯅꯤ ꯇꯧꯔꯛꯂꯤꯕ ꯊꯕꯛ ꯑꯁꯤꯁꯨ ꯑꯔꯥꯏꯕ ꯏꯆꯝ ꯆꯝꯕ ꯃꯤꯅꯗꯤ ꯅꯠꯇꯦ ꯑꯍꯩꯕ ꯃꯥꯏꯕ ꯑꯃꯒꯤ ꯈꯨꯠꯅꯤ ꯑꯉꯥꯡꯁꯤ ꯑꯩꯒꯤ ꯂꯥꯏꯕꯨꯡꯗ ꯑꯣꯏꯅ ꯄꯨꯔꯁꯤ ꯑꯗꯨꯒ ꯏꯁꯣꯔꯗ ꯅꯈꯣꯏꯅ ꯅꯤꯖꯧ ꯏꯆꯥꯒꯤ ꯊꯋꯥꯏꯃꯤ ꯍꯥꯞꯄꯤꯌꯨ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯗꯨꯅ ꯁꯣꯅꯤꯌꯥ ꯃꯥꯏꯕꯤ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯂꯥꯏꯁꯪ ꯑꯣꯏꯅ ꯁꯥꯗꯨꯅ ꯊꯝꯃꯤꯕ ꯂꯥꯏꯕꯨꯡ ꯑꯗꯨꯗ ꯄꯨꯔꯛꯈꯤ ꯑꯗꯨꯒ ꯁꯣꯅꯤꯌꯥꯒꯤ ꯃꯄꯥ ꯃꯃꯥꯅ ꯀꯞꯇꯨꯅ ꯃꯆꯥꯒꯤ ꯄꯨꯟꯁꯤ ꯆꯤꯡꯖꯦꯜ ꯅꯤꯖꯔꯝꯃꯤ ꯑꯗꯨꯕꯨ ꯁꯣꯅꯤꯌꯥꯗꯤ ꯒ꯭ꯌꯥꯟ ꯂꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯗꯦ ꯃꯗꯨꯗꯒꯤ ꯃꯥꯏꯕꯤ ꯑꯗꯨꯅ ꯁꯣꯅꯤꯌꯥꯒꯤ ꯊꯋꯥꯏ ꯃꯥꯡꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯄꯥ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯅꯈꯣꯏꯗ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯌꯦꯡꯉꯨ ꯅꯈꯣꯏ ꯂꯩꯀꯥꯏꯗ ꯂꯩꯕ ꯑꯣꯖꯥ ꯃꯥꯏꯕ ꯀꯨꯕꯦꯔ ꯅꯈꯣꯏ ꯈꯪꯕ꯭ꯔꯥ ꯌꯥꯔꯒꯗꯤ ꯑꯣꯖꯥ ꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯑꯃꯨꯛꯇ ꯌꯦꯡꯍꯜꯂꯨ ꯃꯥꯏꯕꯤ ꯑꯩꯈꯣꯏꯅ ꯉꯝꯗꯕ ꯄꯣꯠꯁꯛ ꯃꯥꯏꯕꯅ ꯉꯝꯕꯁꯨ ꯌꯥꯎꯏ ꯃꯥꯏꯕꯅ ꯉꯝꯗꯕ ꯊꯕꯛ ꯃꯥꯏꯕꯤꯅ ꯉꯝꯕꯁꯨ ꯌꯥꯎꯏ ꯇꯧꯕꯗꯕꯨ ꯑꯩꯅ ꯍꯥꯏꯔꯤꯕ ꯅꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯥꯏꯕ ꯀꯨꯕꯦꯔ ꯊꯥꯏꯅꯒꯤ ꯃꯥꯏꯕ ꯑꯍꯩꯕꯅꯤ ꯅꯈꯣꯏ ꯃꯥꯕꯨ ꯃꯁꯛ ꯈꯪꯂꯕꯗꯤ ꯃꯉꯣꯟꯗ ꯑꯃꯨꯛꯇ ꯌꯦꯡꯍꯜꯂꯨ ꯍꯥꯏꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯁꯣꯅꯤꯌꯥꯒꯤ ꯃꯄꯥꯕꯨꯡꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯈꯤ ꯏꯃꯥ ꯃꯥꯏꯕꯤ ꯏꯃꯥꯅꯗꯤ ꯏꯆꯥꯒꯤ ꯊꯋꯥꯏꯁꯦ ꯀꯟꯕ ꯉꯝꯃꯔꯣꯏ ꯍꯥꯏꯔꯤꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯃꯥꯏꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯈꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯉꯝꯕ ꯊꯧꯅꯥ ꯄꯨꯊꯣꯛꯇꯨꯅ ꯏꯆꯥꯒꯤ ꯄꯨꯟꯁꯤ ꯀꯟꯒꯦ ꯍꯣꯠꯅꯖꯕꯅꯤ ꯑꯗꯨꯕꯨ ꯄꯣꯠꯁꯛ ꯑꯁꯤꯅ ꯀꯟꯈꯤꯕꯅ ꯑꯩ ꯎꯄꯥꯏ ꯂꯩꯇꯦ ꯌꯥꯔꯒꯗꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯣꯖꯥ ꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯏꯆꯥꯁꯦ ꯑꯃꯨꯛꯇ ꯄꯨꯅꯕ ꯇꯧꯕꯤꯌꯨ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝꯅ ꯁꯣꯅꯤꯌꯥꯒꯤ ꯃꯄꯥ ꯃꯃꯥꯅ ꯁꯣꯅꯤꯌꯥꯕꯨ ꯍꯨꯒꯠꯇꯨꯅ
ꯃꯥꯏꯕ ꯀꯨꯕꯦꯔꯒꯤ ꯃꯅꯥꯛꯇ ꯍꯦꯛ ꯄꯨꯒꯦ ꯍꯣꯠꯅꯔꯛꯄꯗ ꯁꯣꯅꯤꯌꯥꯒꯤ ꯃꯈꯨꯠꯇ ꯃꯃꯥꯅ ꯁꯤꯕꯤꯕ ꯖꯟꯇ꯭ꯔ ꯑꯗꯨ ꯂꯥꯏꯕꯨꯡ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯊꯣꯡꯗ ꯄꯟꯈꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯏꯁꯣꯔ ꯑꯗꯨꯅ ꯁꯣꯅꯤꯌꯥꯕꯨ ꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯈꯤꯅꯨ ꯇꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯃꯟꯗꯕꯗꯒꯤ ꯁꯣꯅꯤꯌꯥ ꯃꯥꯏꯕ ꯀꯨꯕꯦꯔꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯥꯏꯕ ꯀꯨꯕꯦꯔꯒꯤ ꯊꯣꯡꯒꯥꯟ ꯒꯦꯠꯇꯒꯤ ꯁꯣꯅꯤꯌꯥꯕꯨ ꯊꯥꯡꯖꯜꯂꯛꯄ ꯃꯇꯝꯗ ꯃꯁꯛꯇꯤ ꯎꯗꯕ ꯄꯣꯠꯁꯛ ꯑꯃꯅ ꯁꯣꯅꯤꯌꯥꯒꯤ ꯃꯁꯥꯗ ꯆꯤꯡꯕꯒꯤ ꯃꯑꯣꯡ ꯑꯃꯁꯨ ꯇꯧꯔꯝꯃꯤ, ꯃꯐꯝ ꯑꯗꯨꯗ ꯆꯪꯒꯅꯨ ꯍꯥꯏꯗꯨꯅ꯫ ꯑꯁꯨꯝꯅ ꯁꯣꯅꯤꯌꯥ ꯅꯝꯗꯨꯅ ꯃꯥꯏꯕ ꯀꯨꯕꯦꯔꯒꯤ ꯃꯌꯨꯝꯗ ꯄꯨꯔꯛꯈꯤ꯫ ꯑꯗꯨꯒ ꯁꯣꯅꯤꯌꯥꯒꯤ ꯃꯄꯥꯕꯨꯡꯅ ꯄ꯭ꯔꯤꯌꯥꯕꯨ ꯀꯧꯔꯝꯃꯤ꯫ ꯄ꯭ꯔꯤꯌꯥ, ꯅꯈꯣꯏꯒꯤ ꯕꯕꯥ ꯑꯃꯨꯛꯇ ꯀꯧꯊꯣꯔꯛꯎ, ꯅꯃꯥꯟꯅꯕꯤ ꯁꯣꯅꯤꯌꯥꯁꯦ ꯀꯔꯤꯅꯣꯃ ꯇꯧꯈ꯭ꯔꯦ ꯍꯥꯏꯗꯨꯅ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯕ ꯀꯨꯕꯦꯔ ꯏꯃꯨꯡꯗꯒꯤ ꯏꯉꯛ ꯉꯛꯅ ꯊꯣꯔꯛꯈꯤ꯫ ꯑꯗꯨꯒ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯑꯦ, ꯏꯆꯥ ꯁꯣꯅꯤꯌꯥꯗꯤ ꯀꯩꯗꯧꯔꯒꯦ? ꯂꯥꯛꯑꯣ, ꯐꯛ ꯑꯁꯤꯗ ꯍꯤꯞꯍꯜꯂꯨ, ꯑꯩ ꯏꯃꯨꯡꯗꯒꯤ ꯀꯩꯅꯣꯃꯠꯇ ꯂꯧꯊꯣꯛꯎꯒꯦ ꯍꯥꯏꯗꯨꯅ ꯃꯥꯏꯕ ꯀꯨꯕꯦꯔ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯌꯦꯡꯉꯨ ꯅꯈꯣꯏꯅ ꯅꯄꯥ ꯑꯩꯅ ꯇꯧꯕ ꯉꯝꯕ ꯁꯛꯇꯤꯁꯦ ꯅꯍꯥꯟꯉꯩ ꯈꯪꯗꯦ ꯈꯪꯗꯦ ꯍꯥꯏꯕꯗ ꯌꯦꯡꯉꯨ, ꯉꯁꯤꯗꯤ ꯑꯩꯒꯤ ꯑꯐꯠꯇꯕ ꯂꯩꯋꯥ ꯁꯤꯖꯤꯟꯅꯗꯨꯅ ꯊꯥꯈꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯄꯥꯟꯗꯨꯅ ꯑꯩꯒꯤ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗ ꯇꯨꯔꯔꯦ꯫ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤ, ꯅꯈꯣꯏꯅ ꯁꯣꯅꯤꯌꯥꯕꯨ ꯀꯜꯂꯨ ꯍꯥꯏꯔꯕꯗꯤ ꯅꯄꯥ ꯑꯩꯅ ꯀꯟꯕ ꯉꯝꯒꯅꯤ, ꯃꯊ꯭ꯋꯥꯏ ꯂꯧ ꯍꯥꯏꯔꯕꯁꯨ ꯑꯩꯅ ꯂꯧꯕ ꯉꯝꯒꯅꯤ꯫ ꯏꯆꯥ ꯑꯅꯤꯒꯤ ꯀꯔꯤ ꯃꯣꯠ ꯂꯩ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯤꯌꯥꯅ ꯑꯁꯨꯝꯅ ꯈꯨꯝꯃꯝꯃꯤ, ꯕꯕꯥ, ꯊꯋꯥꯏ ꯂꯧꯕ ꯍꯥꯏꯕ ꯄꯣꯠꯁꯛꯇꯨꯗꯤ ꯇꯧꯕꯤꯒꯅꯨ꯫ ꯁꯣꯅꯤꯌꯥ ꯑꯩꯒ ꯄꯤꯛꯂꯤꯉꯩꯗꯒꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯔꯛꯄ ꯃꯔꯨꯞꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯀꯔꯤꯁꯨ ꯈꯟꯗ꯭ꯔꯦ, ꯃꯥꯒꯤ ꯊꯋꯥꯏꯁꯦ ꯀꯟꯕꯤꯔꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯕꯦꯝꯕꯦꯝꯅ ꯑꯁꯨꯝꯅ ꯃꯄꯥꯗ ꯍꯥꯏꯔꯝꯃꯤ, ꯕꯕꯥ, ꯅꯆꯥꯅꯨꯄꯤ ꯑꯄꯪꯕꯤ ꯑꯁꯤꯒꯤ ꯋꯥ ꯕꯕꯥ ꯅꯪ ꯂꯧꯔꯨꯏ꯫ ꯀꯔꯤꯒꯨꯝꯕ ꯏꯆꯦ ꯁꯣꯅꯤꯌꯥꯒ ꯗꯥ ꯌꯥꯏꯐꯕꯒ ꯍꯦꯛ ꯂꯧꯅ ꯂꯩꯅꯕ ꯊꯣꯛꯈ꯭ꯔꯕꯗꯤ ꯏꯆꯦꯒꯤ ꯄꯨꯟꯁꯤ ꯀꯔꯤ ꯑꯣꯏꯔꯛꯀꯗꯕꯅꯣ ꯈꯪꯕ ꯉꯝꯗꯦ꯫ ꯃꯗꯨꯅ ꯕꯕꯥ, ꯅꯆꯥꯅꯨꯄꯤꯒꯤ ꯄꯨꯟꯁꯤ ꯀꯟꯕ ꯄꯥꯝꯂꯕꯗꯤ ꯏꯆꯦ ꯁꯣꯅꯤꯌꯥꯕꯨ ꯑꯔꯣꯏꯕ ꯑꯣꯏꯍꯟꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯕꯦꯝꯕꯦꯝꯅ ꯃꯄꯥꯗ ꯑꯐꯠꯇꯕ ꯋꯥ ꯏꯟꯁꯤꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯥꯏꯕ ꯀꯨꯕꯦꯔꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, ꯐꯔꯦ ꯏꯆꯥꯆꯥ, ꯏꯆꯥꯅ ꯍꯥꯏꯔꯕꯅꯤꯅ ꯑꯩꯒꯤꯗꯤ ꯏꯆꯥꯒꯤ ꯄꯨꯟꯁꯤꯅ ꯃꯤꯒꯤ ꯃꯆꯥꯒꯤ ꯄꯨꯟꯁꯤꯗꯒꯤ ꯃꯔꯨꯅꯤ꯫ ꯑꯗꯨꯅ ꯁꯣꯅꯤꯌꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯁꯤ ꯅꯄꯥ ꯑꯩꯅ ꯂꯣꯏꯅ ꯆꯤꯡꯊꯣꯛꯑꯒꯦ, ꯑꯗꯨꯒ ꯑꯔꯣꯏꯕ ꯌꯥꯍꯤꯞ ꯇꯥꯜꯍꯟꯈ꯭ꯔꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯌꯥꯝ, ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯖꯔꯦ꯫ ꯃꯊꯪꯒꯤ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯁꯤ꯫